Others Eye Clinic, a unit of Others Medicare Services, Porompat Jennings Main Gate, opposite Axis Bank. OPD timing 8:30 a.m. to 4:30 p.m. Monday to Saturday, 8:30 a.m. to 12:30 p.m. on Sunday. Facilities available: comprehensive eye care, cataract surgery, glaucoma clinic, oncology, oncology and aesthetic clinic, cornea and dry eye clinic, medical retina, optical store, OCT, perimetry, yak laser. Free OPD every Saturday. Please contact 600-910-8789. Nahak pukning wakalgi anaba laibra drug addiction amadi mental disorder treatment gidamak adom karigi wari Manipurda ihan hanbo oina rehabilitation and child care center Inkalakliba nahasingita oiba experienced leraba doctors amadi clinical psychologists singna layingjari experts singna counseling piba 24/7 CCTV camera da monitor tawduna kupna senaba morning yoga healthy diets weekly health checkup intensive daily routine awaba kaya dagi ngakthoknaba leijare Yaipokpa Rehabilitation and Child Care Center, Kwakaithel Akham Likai. Adongi Mathau Tarabadi, Nakanda Pijaribak, contact number asida pau faubirau. Hema, Melekina, Pedro Minamiduna. I have a second layer money. Can I get with an apple bar? I could orange club Hoshi Matobata, a duty ticket on the Supi line. Price for Karina. I told you what I said, seasoning, soup cars. And for the I guess you take care of your model. Oh, Yani. Kasi ham dress lagi na apa mang khalo. Oh, tang kaya dono. 15 May ne, na tham bazar mak ta ne. Nung thil gi ne pu hum na bala ko. Ado madong su la tanging view. Serbi raganu may gitang tara mga adong gi bumper house. Nawin pong bazar da pung ahum nang naba mga hoy dala lang. Matam Gachunaba Kutsu Kulai Kayamarum Nona Hapsinduna Rims Hospital no Magi Ahumbakaya Lakli Haina Rims Director Professor A. Santana Fongdorakli. Pung Amada Tongan Mamakagi test listing Amachani Toba Ngambagi capacity labor DXC 700 AU Michin Ama Rims the Kindana Matau Toba Hohan Cray. Imphal Dimapur Lambiki section Tarang Lokatpa Oina ZPS Yaba Police ki Highway Patrol Gari Nipan Manipur ki DCPP Dongal na Senapati amasung Kangpopi dalam Thakre. Manipur lenga ki employees singi transfer posting i matangda anuba kanglon semduna gazette MAMI TV की Manipuri Prime Time News being tabri basingbu Jan MAIBAM na krum jari husi pau sandok na pizari
Matamga chunaba khusu khalai kaya marum nongna hapsinduna RIMS Hospital nongmagi ahomba kaya lakli haina RIMS ke Director Professor A Santana Fongdorakli wafamasi ngasi RIMS ki ihan hanba centralized AC hall ama oiriba RIMS Golden Jubilee Susruta Hall sangkab ga mari lenina pangtokpa thoram amada Professor A Santana Fongdokibani RIMS ki Medical Superintendent in charge Dr. M Rameshwar amasung PDA ki Executive Engineer Muanna President Member oiduna pangtokiba thoram aduda Professor A Santana hai MBBS tamliba mahiroi singna mamangai gi matamda chadnaramba anala ingi kanglon singsu khangzin mathautai ngasi sangariba hall asigi maming asi lebak asigi surgery amasung plastic surgery gi mapani haina khangnariba susruta gi maming lauduna thonbani matam amada asiguma miyoi kayana anala ingi lamda pangthok lamba anala ingi kanglon asi ngasigi MBBS tamliba mahiroi singna khanggadabani RIMS ta MBBS tamliba mahiroi sing Manipur gi nan amasung chadnabi khangnabagi damak institute asigi lairiba hostel kuntaruk asi lamdam asigi lei amasung tongan ba ching sing gi maming lauduna tholi khongthang asi makhon MBBS tamba loreba matung masa masagi state singda amuk hankiba matamda lamdam asigi nan amasung chadnabi amadi geographical gi oiba fazaba kaya adu ningsingduna lehona bani RIMS ta patient care system gi matang da hena faba mayon amada laklaba khana nei naba horagani hospital asigi anoba CT scan gi machine amasu casualty da athuba matang da khillagani hospital asigi mari suba CT scan oigadoriba sina emergency anala ingda hena khudong chaba phangalagani loinena ngasi maksu north east ta ani suba oina biochemistry lab ta anoba machine ani amasu pankhatuna thabak horagani masina hena khumang sauksin mamakal makha kya gi test tawada khudong chaba phanglagani haina Professor A Santana Makataki. Why not we recognize some of them, our father of the medicine, father of the surgery, like that, and those who invented vaccine, insulin, like that. And actually, when we started like this, for students also to learn something. Like today, just because only not for name. When the Evol just now, Professor Evol just told about this story, then all the students will learn about this type of the operation, this type of thing. So whenever we very calculate it, so that it's not only name. When you start reading about name, then you start learning the operation. Ultimately, end game is that how to learn that operation. Nakal amarom da ngasi RIMS ke Director Professor A Santana Hospital asigi Clinical Biochemistry Lab ta Manipur de ihan hanba oina DXC 700 AU machine ama sangkaduna mathau tawba hawankre machine asigi matang da palladuna Professor A Santana hai ngasi khiliba anoba machine asina pung amada tongan mamakhalgi test listing ama jani tawba ngambagi capacity lei medical lab housing matanga chunaraba machine asina patient singna toina toganba LFT KFT lipid profile serum electrolytes amadi calcium na singba tongan mamakhalgi test sing matam yamna lawdana pangthopa ngamlagani hariba machine asina routine test khagnatana atopa ahenba test kaya amaso tawbada hena khudong chahlagani loinena research work tawbagi thak fawbada machine asi sizinaba yaragani haina Professor A Santana Makatana Fongdoki am nungai nu ni hairo kati akhoi gi biochemistry gi khwaidagi latest equipment among lakpase aduga test amama to ano test me am su to boya ba adu matakta speed of test 1200 per hour to boya ba machine so koi Manipur praja gi am nungai go ni doctor gi su adegi ano component me am se hamsalam ne research se am kana ga da akhoi ne research to wi kan da koi apnai lite ka ha bidi positive akhoi se ro information admire ho budi ho bro bani diamond project ai se akhoi ihan bani to se cancer gi da to adana sine akhoi RIMS isama na lejabani Manipur gi lifeline oriba National Highway number 2 Imphal Dimapur lambi ki section tharang lokhatpa oina general positioning system GPS yaba police ki highway patrol gari nipan ngazi Manipur gi DCP Dongal na senapati amasung kangpopi dalam thakre senapati da pangthokiba highway patrol gari lamthaba gi thoram aduda Manipur gi additional DCP Clay Khongsai IGP IK Muiva MPTC Pangai Director RK Tutusena Senapati District DC Kartik Maladi Amadi Kangpopi District DC Amrita Sinhana Chingba Makok Thongba Official Kiana Sarugyaki ngasi lamthakiba gari nipan adu GPS amasung wireless communication ki set matik chana yawi gari sing adu 112 da dal tawraga khudong tiba ama thokpa matamda hekta kawba yagani hariba gari sing asina maudagi Kangpopi District gamgi 5 fawba konsingani gari amamanna yamlabada kilometer 10 dagi 12 fawgi arapada mathau tawgani National Highway number 2 gi hariba lambi paring asida khudong tiba natraga pamdaba thodok thorpa matamda gari sing asina khudakta yosindun ahanbagi mathau taba thabak thoram lokhatkani hari
Manipur lenga ki employees singi transfer posting in matang da anoba kanglon semduna Department of Personnel and Administrative Reforms na gazette notification ama thokre anoba policy adugi vision di toina transfer amadi posting chathabagi machad hanthana ba amadi lenga ki employee khudimag jab manaba meeting da yengduna yamna transparent oina tongan ba mafam singda masana pension thabak pangthokna bani hari Manipur ki Chief Secretary Dr. Rajesh Kumar gi ming da thopa gazette notification adu da palliba wafam singde Policy as a public sector undertaking PSU sing, corporation sing, society sing, agency sing, commission sing yauna lenga ki employee khudingmak policy asina konsin gani. Policy as the employee sing na ngak na check kadaba general condition kun matho yauri. Condition sing adugi manungda employee amana post amada yamdrabada chai amaga tha taruk fawa amadi yamnabada chai ahum fawa posting mafam aduda legitabani haina palli. Maram chaban natragadi employee amana post amada chai amaga tha taruk suna leitragadi transfer to yaroi. Officer sing na mahaki service period manungda chai mapandi suksoi soidana ching na draga fibam sadaba mafam singda posting legitabani. Posting adu officer sing aduna masagi khudong chaba yenglaga chai mapan amuktada natroga tangkak naina leiba yagani adubo posting mafam aduda chai amaga tha tarukti soidana legitabani hari karigumba officer sing aduna mathau ningthina tawduna amadi masa masana makha tana leizage haragade chai ahum faba posting leiba yai transfer amadi posting gi ase IT da best of manpower management system na manage tawani thabak thoram sing da apanba oidina ba transfer sing ase financial year gi matung April na troga May thadagi chanaba hogadabani school college ki oja sing gi transfer ase teaching learning process da kai bathokdana ba academic session lower ba matung da pangthokadabani physically challenged employees sing gi oinadi makoina khudong chaba makoida khudong chaba piba oina makoi gi local station sing da posting pigani haibana chingba wafam kaya gazette notification adu da palli conditions sing asi leituna su relax to yabagi chanaba maram leiragadi chief minister ge ayabagi matung ina employee ama mafam amada posting thabadi yagadi adum oinama policy asina tayonana policy asiga tayonana transfer amadi posting gi thabak paikhat pa yaroi kariguma transfer amadi posting chathagi harabadi chief minister ge ayaba hana logadabani haina gazette notification asina makhatari Malem pumada thengnariba COVID-19 gi laichot asregi ngak thoknaba achamba section tharang khara ngakna chapinaba MAMI TV gi maike degi ning sinjari madidi yumdagi hex athopaga face mask opiu mi amaga gi marakta foot taruki arapa thambiu mai met khut satoina hamdokpiu amadi COVID vaccine kapa yaraba sing soi soidana COVID vaccine kap thoktana laichot asregi kanaba myampun honaminasi Directorate of Revenue Intelligence DRI gi team amana lo kaina purakpa lupa crore nipan lakh kunthra nipan rom gi senfam oigidaba sana kilogram 13 ka kona na meyoi manga fari hari press na phangwa paw gi matung ina DRI na akaknaba paw ama phangbadagi ngarang ayuk anganbada Manipur gi maurom dagi Guwahati tamna lakpa oil tanker ani amadi truck ama check tawda kilogram 13 oigidaba sana biscuit marifudara 13 ka kona na meyoi manga fabangam khibani hari sana sing adu Dimapur amadi Guwahati gi National Highway paring gi tongan mafam da check tawda fabani sana sing adugi mari makhong khangdok na ba faraba mi sing adu makhata ba wahang pang chathari hari panba yabadi kumjale singani kunma toi kuni thoi da DRI na India gi tongan mafam sing dagi lupa crore samri subna manga oigida ba sana kilogram sanipan kuntra homdoi fagat ki hari masigi manung da lupa crore sama subna aniga lakh homfurom gi sanfam oigida ba Indo Myanmar amadi Indo Bangladesh ki ngamkhai dagi lo kaina pusilakpa sana kilogram chani subna nipan awang no pok dagi fagat ki hari Korea Foundation ki support makhada Department of Foreign Language Korean Manipur University na sinduna University asigi court holder nimit ni chathakadaba ahumlak suba Korean Studies workshop ngasi hodokre Manipur University ki Vice Chancellor Professor N. Lokendra Manipur Lenga ki University of Higher Education ki Director Dr. Rangita Bali Waikom North East Korean Association ki Chairman Song Hee Ham na jingba masak naiba miyoy kiyana sarugya kiba Thauram aduda workshop Director Professor Hyun Kyung Lee na hai India ki Wangnongpok State laiba Manipur University da Korean language ki course ama hangdoktuna mairoi singda khudong chaba pibi basi yamna nungai numinini chathakadaba workshop asida Wangnongpok State singdagi high school amadi higher secondary school ki oza kharasu sarugyari masida natana masak naiba miyoy kya so online ki khutangda workshop asida yauri Korean lon tamjaning ba miyoy kya na workshop asida
asina khudong chaba kaya piragani loinina India amadi Korean lebak ani ki oiba culture history economy amadi education ki lamda so workshop asina kanaba piba ngamlagani haina so workshop director Professor Hyun Kyung Lee na makhatana phongdoki Korean Studies workshop in Manipuri University. This is for making the participant to understand Korea and Korean culture and Korean history. It is purpose to give the opportunity to the higher secondary and secondary school to open the Korean language. So this is supported by the Korea Foundation. Ngasigi workshop hogdokpa aduga mari lenina Korean language ki bhairoi singna tonga tongal mamakagi jagoi isei utuna thoram adu mapung fana pangthoki Land Customs Station Morena Custom ga mari lena ba che sang manual oina pangthok lamba du Indian Customs Electronics Data Interchange System ICES da lakleba me tarani pandagi trial basis da mohut silagani haina Customs Preventive NER Silongi Commissioner na khangalakli Custom Preventive NER Silongi Commissioners GM Kamina Thadrok Pachirol Amana Hai ICES asi mapung fan automated oribam system amani system asina thuna yangna amadi che yaudana import export ki consignment sing process to bangamgani importer amadi exporter sing na import natroga export to gutaba polam sing ado yumda form the mathau taba che sang sing electronically upload to yaragani regulatory agency sing dagi ayaba loba natroga no NOC Lowasu agency sing the hunting nana chatpegi mahuta online the single window interface for facilitating trade swift khodang the lowa yagani kudong chaba asi www.icegate.gov.in da changdana lowa yagani COVID lachana maram ojana land customs station moregi khodang da chatharamba international trade housing left lady importers sing exporters sing custom brokers sing amadi trade ki members sing na amuk khanna trade hangdorakpada customs computerization system asibu haina ba honabiu hiram asigi matangda customs department na more the workshop ama pangthok lagani haina commissioner GM kamai gi maike digi cherol asina makhatari Lilong AC manung chanalaiba atau khong mini dam saba loijinga da regulator ahumak fail oibadagi ising ichang mayok dare madam aduna fail oiraba regulator sing semjinduna dam asi saba lushin binaba mari lenaba department amade chief minister and Birengi Puning Chingshilakli Paumi Singalonina dam gi fibam yengsin bachat pada lekai adudagi MD Sirajuddin Khan kobam amana hai Mini dam asi saba horak padagi hauna turel amasung paki imai yamna khenana leibadagi miam pena khidabani adumakpo chief minister and binana jatra hullaga saba dam oibana miamna penthokuna lakpani dam asi matam chana loisin birabadi iching isaw dagi kharada oirabasu kanba ngamgani khanduna dam asi loisin mangairakpani adubu ngasi faba loisin bidana lakpa asina maram oiraga miam penadre thong ahum panba mini dam asigi regulator fail oibadagi khunna asida ngasi khostengi oiba ichau tholaktuna yum tara kun ising na thumjilure adubu excavator season naraga sembadagi kharadi safare adubu thong singkhatpa amadi thadaba khuding gi excavator ngaidun adum leigatoribra haiba wahang asi miamna hangnarakli hainaso Sirajuddin Khan na makhatana phongdoki Nongju tha khudingi ising chawrakpa khudingi GCP kauba tabra haiba wahangchi aikoina department MI department gi executive engineer amasung dam asibu regulator asibu suri ba contractor duda aikoina akanba mong da kandem taw matam gi parja gi apamba parja gi phaggadaba development bu jam thawai hakang jawna tawiriba honorable CM na athubi matamda lilong kendra gi manung da leiba ngangau lakon na konba atau khongi mini dam haina khangna regulator asi athubi matamda losinbiu Hengang ibdo marjing lai harauba loibika mari lenina pangthokiba lammukna da hairok panana kakjing pana bumai thiba pikre hengang ibdo marjing lai haraubungda ibdo marjing mukna committee na sinkiba lammukna aduda hairok panagi khundobam chingsang amadi kakjing panagi saukaisam mani sandarna mukna jatra oikhi lammukna adugi matangda wangangla duna hengang gram panchayat ki pradhan oibita natana hengang ibdo marjing harauba lov ki president su oiriba ke zentana hai Mai horol dagi leraklaba mukna masana asi yokhatpada aikoi khudingi thaudang lei masana asi lamdam asigi mipum khudingna thamoiden nungsirabasu mapan thokna masana asibu kannaba honabadi watpagum tauri
Tanfom asida lenga ki maikedi masana asibu yokhatnaba akhanaba khongthang ama lokhatpa tangai fade matam gi oina kumhai harau lakpa matamda mukna sanabana lamdam asigi mukna yokhatpa ngamloi haina sumhakna makhataki sana si mamangaida koigi fajana sanaramasu koi hujiki matamdadi lai harauba matam natana koi mungna si koi sanade aduna koigi committee gi side gi mungna si koina certificate ka pira kanduda koina fajana aduna sang naina sanaraga mungna haiba masana sigi sanabham ama leiba koina koi laheningi maduna mamangaidagi leiraklaba mungna ase muttanabgi damakta koina competition kaya ama sindana certificate pidana sumbasana hanaba oiragadi koina government recognize tawbiragadi mungna aiba masana ase tung koina lehoba ngamni hena khali adana government side aina pin tawningi dudi competition chang naina sinbidana mungna aiba masana ase koigi muttanaba koi indigenous game ase muttanaba koi hunanaba koi hunaningui wakhal koi thamjari Masa da elot toba quarter atopada sandopagi damang ngarang tongan ba department ki employee ahum thabak tagi suspend tawkre Director of Education S ngarang thokpa order amada Deputy Inspector of Police Zone 1 gi makhada primary teacher oina thabak toba S Baljita elot toba quarter ama atopa miyoi da sandok lambagi damak khudakta suspend tawkre haina palli Zenims Porompat ki director na thokpa atopa order amada Zenims da grade 4 oina thabak toba pi thanga gaite gi mingda Langol Housing Complex ki TAF 2 B91 quarter asi atopa miyoi amada sandok lambadagi mahakpo khudakdagi suspend tawkre haina palli Youth Affairs and Sports ki director na thopa order amada physical education teacher oina thabak toba T Subol gi mingda elot toba government ki quarter bu yengkom social cover amada sandok lambagi damak khudakdagi suspend tawkre haina palli employees sing asina suspend tawduna leiriba matam asida makhoi gi headquarter asi Infal oigani amasung mari lenaba authority dagi ayaba yaudana headquarter thadokpa yaroi haina su order sing asina palli Anti-vehicle theft cell Infal East District Police amasung commando yauba apunba team amana tha aske tang mapanda gari huran bamiyoi ama fagatkhre huralakpani haiba Maruti Alto car ani police na lokhat pangam khre hari faraba miyoi adudi lilong singkham makha damdagi makak mayum Abdul Hakim Jai Kuntramari apopa leikhidrabai M Zahiruddin kawi mangondagi registration number MN06 LA9730 oiba Alto car ama amadi gari ki so taret fagatki loinena mahak na haidorakpagi matung inna registration number yaudaba amuba machugi Alto car amagaso police ki team aduna lokhatki hiram asigi matangda police ki pau amana hai gari huran bagi thabakta chenaba Abdul Hakim asi Mantri Puki Kaitel gi area dagi apunba police ki team amana tha aski tang mapan gi nungthel pung 3 minute yankhairom taba duaida Alto car amaga konena fakat pangam khibani ahan bagi oina farba miyo edu wahang pahung sathabada MD Imtiaz Ahmad Kawbamiyo amana purakpa amuba machugi Alto car ama lilong dam managi cultural community hall ga tainana leiba Turel mapal da lotuna thamle haiba khangbangam ki pau adu hek khangbaga Infal East amasung Thobal District Commando team amna mafam aduda changsinki hairiba gari aduda changsinduna gari adu lokhatki adumapu Imtiaz Ahmad lotuna leikibadagi fabangamdana leiri farabami adu gari singa kona na hingang police da makha taba investigation gi damak khosina kre haina pau asina makha tarakli Universal Friendship Organization UFO Sajal Academy ki khwai nambul mapal branch report ki manga suba mapokuman thorongasi branch asigi sanglenda hungnabi matung inna pangthokre UFO Sajal Academy ki tongan ba branch singdagi lakiba members singna saruk yadna pangthokiba thorom aduda thoromapu oikiba yambe mani mohonna ibudo pakhang ba yekpa malem firal chingkhatuna tholi ki mapokuman thorom aduga mari lenena UFO gi luching purel RK mani sanada ikai khumnaba utki Manipur lengang nung lengoi pek pada athing bat thamkibagi thawong asi lengang na athubada matamda miyeng sangdrabadi akan bakhong sangsilagani haina tongan ba association nipan pulaga semkiba joint committee Manipur ko waluf amana phongdorakli panba yabadi nung lengoi pek paga mari lenena
Lainaba Tabak Singi Tongan Tongaba Association Tarani Pandi Oiba Mifam Ama Patsoi Part 1 the Pangtoktuna, Joint Committee Manipur Kobaluf Assistem Kibani, Committee Asaki Advisor Wairokpam Zitena Paumi Singh the High, Manipur Lengan and Nung Lengoi Pek Pada Ating Batam Kibaki Tawang Asina Transporter Oiramba, Stone Crusher Hanglamba Amadi Nung Lengoi Kualaga no Magi Sara Talaba Sinmi Sing Asuki Matik Awaba Mayuk Narakliba Sigamari Lena, Nauna Committee Assistem the Kongsang Sangsinaba Warif Lobani Haina Mahana Fondoki. Google Translator Manipuri loan yauna India ki tongan ba loan nipan half ki baga lunina ngarang puna loan kunmari Google Translator hapsin bangam kre loan kunmari Google Translator hapsin ki baduga mari lenina Google ki CEO Sundar Pichai na hai malem ki oina apun ba loan chama kuntra humdoi Google Translate asida hapsin bangam le ngasi hapsin liba ano ba loan sing asige manungda America ki ahan ba indigenous loan su yaure masina malem the loan found bagi sambal ama lediba Adu Kokhan Bangam Gadi Haina Fongdoki, Ngarang India ki oina Google Translator Hapsin Kibalon Nipan Adudi Sanskrit, Assamese, Bhojpuri, Dogri, Konkani, Marathi, Manipuri, Amadi Mizori. Google Snapiba report ki matong ina Assamese loan ase punna awang nopok ki miyoy million kun mga rom na seasonary. Manipuri loan awang nopok India ki miyoy million ani rom na seasonary. Marathi loan and North India ki miyoy million kuntra nipan rom na ngangnari, Mizo loan su awang nongpo ki miyoy lak nipan listing kuntra rom na seasonary, Bhojpuri na North India, Nepal amadi Fiji ki miyoy million yang kay rom na ngangnari, Dongri loan na North India ki miyoy listing kun rom na seasonary, Sanskrit loan di India ki miyoy listing kun rom na seasonary, aduga Konkani loan na Central India ki miyoy million ani rom na seasonary haina pao asin na makatari. Ngarang None District in Manung Chanaleba Nungba Mary Lendagi Lanjung Pai Kamai Chai Contra Homdoi Apopa Ningtau Kamai Koba Mioy Ama Ziri Turel da Lukibadagi Ngasi Fawat Hiva Kangdana Lady Basida Marie Lenaba Singnamating Pangwiyo Haina Lungrei Zang Village ke Chairman P Minchiang Mi tuning na Fongdorakli Wafam Singarang Zurivam District in Manung Chanaleba Kalinagargi Lungrei Zang Village the Pangtokiba Paugi Mifam Amadapi Majinyung na Fongdokibani Rongmai Naga Council Manipur RNCM Jirivam area ki member amadi Kunja Singna Sarugyadana Pangtokiba Paugi Mifam Aduda P Majinyung na hai Lanchung Pant Kamai Jirivam ki Masa Jirivam da Masa ki Tabak Amagi Damak Lakibani Laibak Tiba Tawdok Adungarang Numit Jungba Adwaida Tokibani Tawdok Asigi Matang da Jirivam ki DC amadi SP da Gerald Pisin Balai Rongmai Naga Council Manipur RNCM Jirivam area amadi Kunja Singnazo Lanchung Pai Kamai Buthi Beda Mating Pangli Haina Sumang na Fongdoki. Drug ki samasya Laitaba State ama oina bagi damak Safe Minister ki War on Drugs ki Khongjang da ikoi puna mating pangmina si haina Saitu Assembly Constituency ki MLA Haukolet Kipgiana Saitu amasong Kangpopi ki miyam da appeal tawkre. Wafam asingarang Saitu Gampazol amasung Saparmainagi civil body singna silaga pangtokiba MLA Haukolet Kipgian taram la opagi thoram amadam hagna fongdokibani SP Ngaimun Kulda pangtokiba thoram aduda MLA Haukolet Kipgian na hai Handak pangtokiba tarani thoi suba Manipur Legislative Assembly Mikhal Gamari lenaba hingsagi thodok amata mahaki constituency da thokidaba silabak phabani masina takpadi constituency asigi miyamna awanba amasung ahongba pamle haibadu takpadi Aina yadaba popi pabi thabagi mahud lamdam asabu hena nungaya faba ma oinabagi pandamda Saitu gi miyam na ngamliba makai uchara sing thaminasi loinana Kangpopi district ge manung chanaleba assembly constituency ahum amata oina lepminaduna war on drugs ki khongjang asi mai pakhanaba honaminasi haina MLA Haukolet Kipgian makatana fongtoki Haurakliba angang singda art haibasigi matik magun khangalabadi drug amasung fattaba hainabi dagi laptop ngamgani haina sana lokoi art center ki secretary sana lembina fongdorakli wafamasi thasigi tang tara mathoi dagi lamlai assembly constituency ki manung chanalaiba pukri mapal da haudokiba Chana pukri mapal da haudokiba 3 days Manipuri Cultural Festival 2022 gi nini chanba numit ki thoram haudopaka mari lenena chana lembina fongdokibani Chana Lokoi Art Center amadi Patriotic Writers Forum Manipur anina punna sendena pangthokiba thoram aduda chana lebina Cultural Festival asigin nini chanba numit asi saknairaba mitei saisakba oina mani buning singduna amadi kai khumnaba utpa oina pangthokpani haina fongdoki thoram gi sarogoma oina
Sarokam oina manung chanda laikhidraba saisakpa oina mani gi photo da hikal leka tamduna ikai khumna ba utkibaga loinina tongan tongan ba artist singna khunung isai amadi maitai isai gi thoram sing lanthoki Manipur na yumbu oina hauzik khumal lamba hockey stadium da sathariba Taranithoi Suba National Sub Junior Women's Hockey Championship 2022 gi ngasi sanaki ba hanba match da Hockey Bengal na Hockey Jammu and Kashmir bo goal ani amada maiti ba pikre akan balamba taunaduna sanaki ba match ki minute 19 satpada Hockey Bengal gi Versa Mondal na field goal ama chanduna Bengal gi goal account hangdoki match ki minute nimfu mathoi chatpada Jammu and Kashmir na fangi Jammu and Kashmir na fankiba penalty corner ama team gi captain su oribi Palvi Devi na goal otokna goal masing ama amada leki Bengal gi maike gi tawrakiba attack ama match ke minute yankai mathoi chatpada Sumaya Sultana field goal oina sanduna Bengal na Jammu and Kashmir bo goal ani sinoda maiti ba piki ngasigi ani suba match oina Chhattisgarh hockey amasung hockey Gujarat ani gi marakta sanakiba match ta Chhattisgarh na Gujarat bo yamna lakchana goal taret sinoda maiti ba pikre match adu da Chhattisgarh gi Aradhana Rasvarna penalty corner dagi goal ani chanduna goal khwaidagi yamna chanba sanaroi oiki ahum suba match ta hockey Madhya Pradesh na hockey Uttarakhand bo goal ahum sinoda maiti ba piki Madhya Pradesh ki goal sing adu match ki minute marida Priyanka Valmik Tahurnas na match ki minute 13 amadi Gungun Kaur na match ki minute 13 chatpada sanba ngamki May Tarataki Kunmapan Foba Tamil Nadu gi Kol Patida Chathagadaba Taranithoi Suba Hockey India Junior Man National Championship da Saruk Yagadaba Manipur gi hockey team ngasi Manipur hockey gi makok tongpa official sina Khuman Lampak Sports Complex taki lamthakre Standaroi Taranipa na Saba Manipur gi team adu Laishram Bimol Meite amadi Ketrimem Ramesh na mathang sina team manager amadi team course oina luchingtuna championship asigi damag ngasi khongsan khibani Manipur gi hockey team adu lamthabagi thoram aduda Manipur hockey gi lifetime president Olympian KSS Thoiba Manipur hockey gi CEO L Basanta Sharma President Basudev General Secretary Seram Neken Olympian K Singlen Sana amadi Manipur hockey gi makok thongba official singna sarugyaki lamthabagi thoram aduda Olympian KSS Thoiba amadi K Singlen Sana na Manipur gi hockey sanaroi sing aduda yaifa pausal piba kalonina sanaba matamda sanaroi singna lawgadaba thodang amadi mayoknaba team karamna maichiba pigni habigi matangda pauta kaya piki nang law ne yaro ye goalkeeper nang ne kai malu nang loi udui ne ground je nang loi in phom to godam ne mi hang bo khot pa kari kara nang loi in phom to godam ne nang loi udui ne ground pull up adu nang pol to godam ne pull up dagi rashi dagi mai sana bone bani noi nong strike cut haibi o position to smai lai pol hai do dagi tak ko do effective oi ngone kal atra adu sana mi ne tak ko sida adu sana to min tak ko quite difference le अगर हौजिकी मणिपुर की स्टोटअप का अखोना ताकि बगी नत्रगा अखोई चिंगन सामने ताकि खुदोंग चाव फंगदी अखोई मपाल लम तौरी कोचिंग दे अखोना याम ने स्टैंडर्ड तौब याय अदुने अखोना स्टेट गवर्नमेंट ताली च Haukiba Kumzale Singani Taranipan da Nepal da Pangthokiba Hanba South in Asia Kung Fu Championship ki tongan ba category ohumda goal lawrakiba adu Kung Fu masana dani soibadagi wushu masana da goal lawrakpani haina haikibani haina Kung Fu gi sanaroi angom binana paumi singda phongdokre Imphal gi Manipur Press Club ta pangthokiba paugi mifam amada ningthokong ward number 14 dagi angom binana hai Haukiba Kumzale Singani mapanda ipuroi balai kidabadagi angang ohum thak pangamnaba honabada awaba kaya mayoknaduna lakli angang sing matik chana mahima sing tamhanba ngamdabana ningba kairbi lukhrabi ama oina chahi kya lelakli Asigumba kaya sige khalaga amadi lamdam sige mingchat puraki habigi wakhalonda sport ki lamda khongda rakibani laibak fabadagi international amadi national ki tongan ba tournament singda medal kaya phongduna Manipur gi mingchat purakli maram aduna Manipur lengana sauba pikpa naidana lenga ki thabak amatang pibiu haina so angom binana makhatana phongdoki Kamu bilas nasu, ada lagi pabung bilas nasu, ay kita muda, apa pipi kani hai betul, ay thabak tu cilau tibal jadi, ay cuma mulai ay lalu kami ni,
Nobody Surumaba, Pamanasara, Ariam Sanaba, Absorbed the Mutta. When I visited Masala, woman, Sanaba, Abado, later Vida, Igumba, Amana, Sanabu Turoga, who even haven't seen a possibility of Toroma, like our little Missasa, and Mamma, and later Mamse, among them being a warrior, I will be Wakalona. Nasi po to kabi wala sulit at lesu niyan na balik na ay sana na pagkalok kasi. Aroy bida maroy ba pao amo hanapi zari. Matam ga chuna ba khusu khulai kaya marum nauna hapsinduna RIMS Hospital no magi ahom ba kaya lakli haina RIMS ke director Professor A Santana fogdorakli. Pung amada tongan mamakal gi test listing ama chani toba ngambagi capacity leiba DXC 700AU machine ama RIMS ta khinduna mathau toba hohan kre. Imphal Dimapur Lambigi section Tarang Lokat pa oina GPS yawa police ki highway patrol gari nipan Manipur ki DCPP Dongal na Senapati amasung Kangpopi dalam Thakre. Manipur lenga ki employees singi transfer posting ki matang da anoba kangon semduna gazette not MAMI TV ki Manipuri Prime Time News matang asad daloi sari mieng tabir ba singbu amuka hanna chan MAIBAM na khurum jari. Hima, Melekina, kay doon naman yung dula. Ay thaba ma sakin leram bane. Kay lagi ako'y dala ko ba? ꯑꯩꯈꯣꯏꯒꯤ Orange Club ꯒꯤ ꯍꯧꯁꯤ ꯑꯃ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯇꯤꯀꯦꯠꯇꯣ ꯅꯉꯣꯟꯗꯁꯨ ꯄꯤꯒꯦ ꯂꯥꯛꯏꯅꯦ. Price pu karino. ꯑꯩꯅ ꯊꯧꯔꯤꯕ ꯒꯥꯔꯤꯁꯦ ꯁꯤꯁꯤꯅꯦ ꯁ꯭ꯋꯤꯐ ꯀꯥꯔꯁꯤꯅꯦ. Yan fazaye. Ay su ticket khara piramo do. ꯑꯧ ꯌꯥꯅꯤꯌꯦ. ꯇꯤꯀꯦꯠꯁꯨ ꯌꯥꯝꯗ꯭ꯔꯦ ꯁꯤꯗꯒꯤꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ. Oh, tang kaya dono. 15 Mayꯗꯅꯦ ꯅꯥꯎꯔꯦꯟꯊꯣꯡ ꯕꯖꯥꯔꯃꯛꯇꯗꯅꯦ. ꯅꯨꯡꯊꯤꯜꯒꯤꯅꯦ ꯄꯨꯡ 3 ꯅꯪꯅꯕ ꯂꯥꯛꯎꯀꯣ. Adom su laru tanging biyu. ꯁꯣꯏꯕꯤꯔꯒꯅꯨ ꯃꯦꯒꯤ ꯇꯥꯡ 15 ꯑꯗꯣꯝꯒꯤ ꯕꯝꯄꯔ ꯍꯥꯎꯁꯤ. ꯅꯥꯎꯔꯦꯟꯊꯣꯡ ꯕꯖꯥꯔꯗ ꯄꯨꯡ 3 ꯅꯪꯅꯕ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ. Others Eye Clinic, a unit of Others Medicare Services, Porompat Jennings Main Gate, opposite Axis Bank. OPD timing 8:30 a.m. to 4:30 p.m. Monday to Saturday, 8:30 a.m. to 12:30 p.m. on Sunday. Facilities available: comprehensive eye care, cataract surgery, glaucoma clinic, oncology, oncology and aesthetic clinic, cornea and dry eye clinic, medical retina, optical store.
OCT, perimetry, yak laser. Free OPD every Saturday. Please contact 600